Manipur Police na ching amadi tamgi mafam kayada thiba humbagi thabak chathaba leptri ngarang chathakhiba search operation da tonganba lalhoulup ki meeoi taret phaba ngamkhibaga lena khusu khutlai kaya su phangba ngamle Bishnupur district gi KCP city maitai gi active member khumukjam ibomcha sing yauna meeoi ahum phaba ngamle masagi chahi 94 suraba khumukjam ibomcha singalunena faraba meeoi adudi yumnam prem kumar singh chahi 92 amadi yumnam anand kumar singh chahi yankai tarukni makhoi animak tingkhang phai village Churchampur dagi ni makhoi dagi M20 pistol magazine ama yauna potlam kaya phangba ngamkhi amaromda Manipur Police na chathakhiba search operation da Bishnupur district dagi Socialist Revolutionary Party Sorepa Kanglepa ke Salam Brojen Singh chahi 94 koba active member ama phaba ngamle maha government official singdagi sel khaibada chenaba mioi ni haire mangolagi Sorepa gi demand letter nipan amadi Bishnupur district ki school kunthra nipan gi ming list amasu phangba ngamle haire amaromda Technopol district ki border pillar 76 ki akoibada chathakhiba search operation amada lalhoulup ani ki mioi ani phaba ngamle faraba meeoi adudi pripak pro gi laisram tomba singh chahi 38 amadi KYKL gi yumnam rosan maitai chahi 38 ni makoi dagi AK56 rifle ama maru chahum yauna potlam kaya phagat pangamkhe